Apunba security personnel Chamaga Kuntrana Saruk Yaduna Thiba Khangdana Leiriba VDF personnel Ngasidagi Thiba Houkhre Chandel District ki Chakpi Karong Police Station ki manung chana leiba Faisi Bilesta Popi Pambi Yantat Pachat Padamang ki Vadage Houkhre Pauba Mapam Khangdana Leiriba VDF personnel N Premananda Phangna Bathina Bagidamakta Ngasi Thobal amasung Chandel District Police ki Apunba security personnel Chamaga Kuntrana Saba Team Mama ngasi mapam adugidamak khongsan khre ngasi ki khongthang ase VDF personnel N Premanandamang kiba thokdok asiga mari lainana sem kiba JSC na ngarang Manipur lenga ka yana kibagi matungin na ngasi mapam aduda kanba mawongda numit mangani kem togduna thiruna bagi security force Chamaga Kuntrana Saba Thobal amasung Chandel District ki Apunba security team ase Manipur lenga na thakibane Thobal District Police ki waina hairiba team asida additional SP Now Khomba Okram na Lusingba, Miyoy Humbudra na Saba security personnel sing Saruk Yare. Hai riba timase, ngasi ayuk Thobal District Police ke, SP Joget Chandra Haubizam na hauna bimatungin na police headquarter dagi lamthake. Security team adu lamthadringe mamangda. SP Joget Chandra Haubizam na security singda. Chathagadaba operation na si mai pang na pangthokpa ngamna bagi damag. Security personnel sing na lawpham thokpa thokdang adu. Chapsa na lawna ba paugdak pike. Chandel District ki waina additional SP Operation L Amarjana Lusingba team adu Chandel Police Headquarter dagi District asigi SP Hemanta Pandey na lamthaki haide Numit Nini Chathagadaba taraganithoy Suba Manipur Legislative Assembly ki Ahumsuba session Houkhre Manipur ki law and order ki phibam phagatle drug ki mayokta lanthengna re Governor taranithoy Suba Manipur Legislative Assembly ki Ahumsuba session ngasi ayuk pung 13 tabada chingmairongda leiba Manipur Assembly da Governor Laganesan na Houkhre Ahoba numita Governor Laganesan na mahaki oiba warol Assembly da thamke Governor na mifam hogdok pagi warol da Manipur asi India gi G20 Presidium gi thokdang paibaga loina na 2023 asi yamna maruoiba chahi ama oiraga ne Kangla nongpokthong sangadu na miyam da sinakiba se chahi asi gi aphaba ama ne Manipur da law and order gi phibam amade security gi phibam singthaningai ama oina Pagalakpa si nungaiba po ihay na supongdokhe Manipur Assembly da Governor na pikiba warol adubo Sabagi member Health Minister Dr. Sapam Ranjan na motion puthokhe Governor gi warol makhatar aduna haikibada 2022 da Insurgent humbudraga mga surrender tawkhi amade extremist chahumga mapan phagat kibaga loina na masing yamlaba khuchu khulai kaya su phagat khe lam acre lising ahumga chamnga taraga tareta tharamba popi pambi yanthat khe NDNPSA ki makhada case chamnga ga mari register tawkhibaga loina na miyoi kuntra ga nithoi conviction pikhi amade atai FIR case lising ahum ga chatru kun ga mapan register tawkhe lainga ka sin haukhibadage chaliba chahi asigi manungda tongan banoba scheme project kaya ge achievement sing sabada thamkhi haire ngasigi mifamatu chief minister N Biren na sabada business advisory committee lising ani kulhumdoi ge Ahumsuba report amade RDN PR Minister Y Khemchana Manipur Panchayati Raj ke Nipan Suba Amendment Bill 2022 report sabada thamke mifam asigi makha tarakpo oina hayeng ayuk pung 13 da phamgani haire online class Louringeida oza ma Hatkhre masagi mayumda online da class Louringeida miyoi ani changlaglaga class Louribo oza dubu hatoklamle haina police ki report amana haire police na phongdokhibagi matungin na laikhidraba oza Krishna Kumar Yadav UP ge Gondada da asan ba ka amad leibane ka adu da mahak na online da class Louringeida khangawdana miyoi ani changlakhe madugi matung miyoi ani aduga laikhidraba oza asiga ningai sangdana bagi thokdok thokhe maduda miyoi ani aduna oza adubu tamthiba mawongda sinaba phuram khibane adumoinamak oza aduna mahaki mobile da class Louringai matam oibana thokdok adu mahaki mobile phone da record tawram khibane thokdok asida senariba miyoi animak police na faraba miyoi ani aduge maming Sandip Yadav amasung Jawahir Misra Elias Gaza kawi haire aroiba da tabiriba pumnamak po thagachare